How's RK car accessories ki kanoda laiba gari i20 Nline ase laira pada ngai gari je kuidri si nongni thongna roga ta magi kogi ake mo gi thabak kesan bagi thabak se tawdraga di gari se ta phajau ya de gari je phanam phajana showroom dagi porak pane ado kaya dare kidang si tawraga di hena phajabai ai khallaga tawne aibdi magi glass tinted Nppa kopaga si loi napsan grave je mai si orbm si masagi kenone the Nline na phajana tha lairega as gari gi Nline ji magi phajaba je go akoi real ura kana dum khangani yam thines phajai hai tare de magi spoke alloy ga je ya pura akoi design ji magi pura unique design hai tare mai kakto kakchen tawgi kenone sina ge glass na Nppa gi kana da this is my Nppa gi thaw am kana manung cha thari go si jo ha jai manung da si han balera ko porko gari ni go gari je gari amadum ma se Ignis se kogi magi yamna pamna je tai kesme da magi ground clearance adam phajai go mai keno aduga magi sigi alloy design tongale unique kogi features se mase apai urban ne zo phai ko mai keno gari gi magi design je SUV looks kitang du oi ba ba tare ma da adi mayam digi kitang ju wang bai tare ko gari je aduna mathakta ga kogi roof rail ge yaw je sina gari je kogi kitang SUV gi stand sama ko adum oi ba ba tare yeng ba maning dagi smaina ugani ko magi keno Ignis and ma se koi ne next sa da fangi go do magi maning gi sigi silver panel la glossy yaurja si jina mo ka na gari se yeng wada yamna sporty oi ba ko ma de mo hele ade maning da koi ge keno ga yaure sigi koi ge sensor ai tar mari yaure ba deep focus yaure maning the rear wipers yaure aduga sigi spoilers e si yaure safin intena di natre se or simple oire go adu ma ge pen manung ju charake go Ignis sai gari se adum ma ge maning gi design je pet mayamna kana go makhara di pam ba su dum yawe aduga pam da bu su dum yawe maram di maning gi design keno je mayam gi tang tongan bai ba tare ai manung du zo pet chok pam charake aje koi manung da gari koi gi glass sigi koi glass ke area saruk se koi gi maman na ba hai tare masi kyam yam na mam basina koi da hena khudong sa ga da ge hai du di sagi apam bai matung ina laira do sigi maram da hai sanopa details so koi brother da gi hangase brother sigi magi glass ki mambagi sang se si kyam makhal je kyam thongna khaidok pa ya ge moi se kamai legi mambai sang je makhan khra di lai je ki percentage ai na pa mai ne percentage so ma khai ba mambai sang je percentage se 0 20 35 50 ko 70 mai 70 ba makhan khar lai 0 hai ra na khoina mam ga dine pura zero har gina amam bo dine zero hai na pura mam bo dine ba chung wang khale ga percentage wang khale ga angan bin percentage wang ga ngan mi sang ni thelak tu ne ba ade si na pi je sine apa bane si na kai kya oi dina masi 50 maksudna te 50 kitang sine pura ngan bin ne ba mai ga ade si akoina na pi je na mana common oi na nam na je 35 je 35 common oi nam ne adi mapan da ju uba akoina je gem da uba da gi mambai chang ju adi gai masu masang phajai thokpa khotpa amde aduna 35 common oi nam ne na man aduga sigi keno je amagi mambagi sang si matu na price kum bari khena ba lai ba kamai to laite adugi adugi lai te adi
ꯃꯈꯟ ꯍꯥꯏꯗꯤ ꯁꯤ ꯃꯥꯏ ꯅꯞꯅꯤꯡꯕꯒꯤ ꯆꯥꯡꯗꯨꯒꯤ ꯑꯩꯈꯣꯏ ꯍꯥꯏꯁꯦ ꯃꯥꯏ ꯃꯝꯅꯤꯡꯗꯕꯁꯨ ꯌꯥꯎꯏ ꯑꯉꯥꯡꯅꯤꯡꯕ ꯅꯞꯄ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩ ꯄꯥꯔꯁꯦꯟꯇꯦꯖ ꯃꯌꯥꯝ ꯋꯥꯔꯧꯋꯥꯗ ꯊꯕꯛ ꯆꯤꯟꯅ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯕꯗꯒꯤ ꯇꯧꯔꯛꯄꯅꯦꯅ ꯑꯗꯨꯝ ꯃꯌꯥꯝ ꯂꯧꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤꯁꯦ ꯃꯥꯒꯤ ꯁ꯭ꯇꯤꯌꯔꯤꯡꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯅꯤ ꯑꯗꯩꯗ ꯂꯣꯏꯅꯃꯛ ꯃꯥꯎꯟ ꯇꯧꯔꯦ ꯁꯣꯝ ꯅꯥꯀꯟꯒꯤꯗꯤ ꯃꯥꯎꯟ ꯇꯧꯗ꯭ꯔꯦ ꯁꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯁꯣꯝ ꯅꯥꯀꯟꯒꯤꯅꯤꯀꯣ ꯁꯤꯒꯤ ꯏꯟꯐꯣꯇꯦꯟꯃꯦꯟꯁꯦ ꯃꯣꯏꯒꯤ ꯇꯁꯅꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯂꯣꯏ ꯁꯞꯄꯣꯔꯠ ꯇꯧꯔꯦ ꯑꯦꯄꯜ ꯀꯥꯔꯄ꯭ꯂꯦꯁꯨ ꯀꯣ ꯑꯗꯣ ꯁꯤ ꯃꯥꯒꯤ ꯒꯤꯌꯔ ꯅꯣꯞꯁꯤ ꯂꯩꯔꯦ ꯑꯗꯩ ꯃꯥꯒꯤ AC ꯀꯟꯇ꯭ꯔꯣꯜ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯗ ꯁ꯭ꯄꯦꯁ ꯃꯆꯥ ꯈꯔ ꯂꯩꯔꯦ ꯁꯤꯗ ꯍꯦꯟ ꯕ꯭ꯔꯦꯛ ꯁꯤꯗ ꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯝ ꯒꯥꯔꯤꯒꯤ ꯄꯣꯖꯤꯁꯟ ꯑꯗꯨꯝ ꯑꯞꯔꯥꯏꯠ ꯐꯤꯕꯜ ꯈꯤꯇꯪ ꯇꯧꯅꯤꯀꯣ ꯍꯥꯏꯗꯤ ꯃꯥꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ SUVꯒꯤ ꯗꯤꯖꯥꯏꯟ ꯑꯃ ꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯕꯅꯤꯅꯀꯣ ꯑꯗꯨ ꯃꯥꯒꯤ ꯗꯦꯁꯕꯣꯔꯗ ꯗꯤꯖꯥꯏꯟ ꯀꯣ ꯌꯦꯡꯕꯤꯌꯨ ꯒꯥꯔꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯑꯗꯨꯝ ꯗꯦꯁꯕꯣꯔꯗꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯗ꯭ꯌꯨꯑꯦꯜ ꯇꯣꯟꯗ ꯑꯗꯨꯝ ꯐꯖꯅ ꯋꯥꯏꯠꯀ ꯕ꯭ꯂꯦꯛꯀꯗꯀꯣ ꯑꯗꯨꯝ ꯐꯖꯩ ꯒꯥꯔꯤꯁꯦ ꯑꯗ ꯃꯊꯛꯂꯣꯝꯗ ꯁꯤꯗ ꯂꯥꯏꯠ ꯁꯤ ꯌꯥꯎꯔꯦ ꯀꯣ ꯁꯤꯗ ꯁꯟꯋꯥꯏꯖꯔꯁꯤ ꯂꯩꯔꯦ ꯁꯤ ꯑꯣꯇꯣ ꯗꯤꯃꯤꯡ IRBM ꯑꯣꯏꯗ꯭ꯔꯦ ꯃꯦꯅꯨꯋꯦꯜꯂꯤ ꯑꯦꯗꯖꯁ ꯇꯧꯔꯅꯤꯀꯣ ꯑꯗ ꯃꯥꯒꯤ ꯔꯨꯞꯁꯤꯗ ꯈꯨꯠ ꯄꯥꯏꯐꯝ ꯌꯥꯎꯔꯦꯀꯣ ꯑꯗ ꯃꯅꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯑꯍꯨꯝ ꯐꯝꯃꯒꯁꯨ ꯂꯣꯏ ꯆꯤꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝꯕ ꯀꯟꯗꯤꯁꯟ ꯑꯣꯏꯅꯤ ꯑꯗꯨꯒ ꯁꯥꯏꯗꯇ ꯕꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯂꯣꯏꯅꯃꯛ ꯄꯋꯥꯔ ꯋꯤꯟꯗꯣ ꯑꯣꯏꯔꯅꯤꯀꯣ ꯁꯤꯅ ꯀ꯭ꯔꯣꯝ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤ ꯗꯣꯔ ꯈꯨꯠ ꯄꯥꯏꯐꯝꯒꯁꯦ ꯌꯦꯡꯉꯣ ꯂꯪꯇ꯭ꯔꯤꯛ ꯌꯥꯝ ꯐꯖꯅ ꯌꯥꯎꯋꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯑꯩꯈꯣꯏꯒꯤ SUV ꯂꯨꯛꯁ ꯑꯃ ꯄ꯭ꯔꯣꯄꯣꯔꯁꯟ ꯑꯃ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯌꯥꯝ ꯐꯖꯅ ꯄꯣꯁ ꯇꯥꯏ ꯒ꯭ꯔꯦꯞ ꯍꯦꯟꯗꯜꯒꯥꯁꯦ ꯑꯗꯨꯒ ꯁꯤꯠ ꯃꯅꯤꯡꯒꯤꯁꯨ ꯂꯣꯏ ꯑꯦꯗꯖꯁט ꯇꯧꯕ ꯌꯥꯔꯦꯀꯣ ꯁꯣꯝꯗꯁꯨ ꯒ꯭ꯔꯦꯞ ꯍꯦꯟꯗꯜ ꯄꯥꯜꯂꯦ ꯑꯗꯨ ꯁꯤ ꯕꯣꯇꯜ ꯍꯣꯜꯗꯔ ꯃꯅꯤꯡꯗ ꯁꯦꯟꯇꯔ ꯀꯣꯟꯁꯣꯜꯗ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁ꯭ꯄꯤꯀꯔ ꯃꯅꯤꯡꯗꯁꯨ ꯌꯥꯎꯔꯦ ꯑꯅꯤ ꯃꯃꯥꯡꯁꯨ ꯀꯣ ꯁꯤꯅꯤ ꯗꯤꯖꯥꯏꯟ ꯑꯗꯨꯝ ꯐꯖꯩ ꯒꯥꯔꯤ ꯑꯗꯒꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠꯇ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯁꯤꯗ ꯌꯥꯎꯔꯦ USBꯒꯤꯁꯨ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯒ꯭ꯂꯕ ꯕꯣꯛꯁ ꯌꯥꯎꯔꯦ AC ꯚꯦꯟꯒꯁꯦ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯌꯥꯎꯋꯦꯀꯣ ꯁꯤ ꯑꯗꯨꯝ ꯃꯅꯨꯡꯁꯦ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯃꯅꯤꯡꯂꯣꯝꯗ ꯂꯥꯛꯄ ꯀꯥꯟꯗ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯁꯤꯁꯨ ꯃꯥꯒꯤ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯀꯩꯅꯣꯅꯤꯀꯣ ꯐꯖꯩ ꯑꯗꯨꯝ ꯑꯗꯩ ꯁꯤ ꯃꯥꯅ ꯐꯨꯋꯦꯜꯒꯤ ꯁꯤꯗ ꯂꯩꯖꯔꯦ ꯃꯥꯒꯤ ꯐꯨꯋꯦꯜ ꯇꯦꯡ ꯀꯦꯄꯥꯁꯤꯇꯤꯗꯣ ꯑꯗꯒꯤ ꯁꯤꯅ ꯕꯦꯛ ꯂꯥꯏꯠꯀꯤ ꯏꯟꯗꯤꯀꯦꯇꯔ ꯏꯪꯂꯤꯁ ꯍꯥꯏꯅ ꯃꯥꯏ 3Dꯗ ꯐꯖꯅ ꯆꯥꯎꯅ ꯊꯥ ꯂꯩꯔꯦꯀꯣ ꯑꯗꯨꯗꯤ LEDꯗꯤ ꯑꯣꯏꯗ꯭ꯔꯦ LED ꯁꯦꯠꯑꯞꯇꯤ ꯑꯣꯏꯗ꯭ꯔꯦ ꯑꯗ ꯗꯤꯐꯣꯒꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯋꯥꯏꯄꯔ ꯌꯥꯎꯔꯦ ꯁꯤꯒꯤ ꯃꯥꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯁ꯭ꯄꯣꯏꯂꯔꯁꯦ ꯌꯦꯡꯕꯗ ꯑꯗꯨꯝ ꯐꯖꯩꯀꯣ ꯑꯗꯩ ꯁꯤ ꯃꯈꯥꯗ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦꯀꯣ 175/65 R15 inch ꯍꯥꯏꯅ ꯁꯤ ꯊꯥꯔꯤꯁꯦ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯒ꯭ꯂꯣꯁꯤ ꯏꯂꯤꯃꯦꯟꯗ ꯑꯣꯏꯔꯦ ꯃꯥꯒꯤ ꯑꯦꯂꯣꯏꯁꯦ ꯒꯥꯔꯤꯁꯦ ꯑꯗꯨꯒ ꯁꯣꯝꯗ ꯔꯤꯀ꯭ꯋꯦꯁ ꯁꯦꯟꯁꯔ ꯌꯥꯎꯔꯦꯀꯣ ꯃꯥꯏꯁꯦ ꯑꯗꯨꯒ ꯃꯥꯒꯤ LEDꯗꯤ ꯌꯥꯎꯔꯦ ꯃꯥꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯨ ꯑꯗꯨꯒ ꯁꯤꯒꯤ ꯗꯣꯔ ꯄꯤꯂꯔ A ꯑꯗꯒꯤ B ꯂꯣꯏꯅꯃꯛꯁꯤ ꯕ꯭ꯂꯦꯛ ꯀꯂꯔꯗ ꯑꯣꯏꯔꯦꯀꯣ ꯑꯗꯨꯒ ꯃꯃꯥꯡꯒꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯥꯏꯟꯁꯤꯁꯨ ꯌꯦꯡꯕꯗ ꯌꯥꯝ ꯑꯗꯨꯝ ꯈꯔ ꯌꯨꯅꯤꯛ ꯑꯣꯏꯕ ꯒꯥꯔꯤꯅꯤ ꯃꯥꯁꯦ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯇꯥꯏꯂꯤꯡꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯣꯔꯁꯟ ꯒꯥꯔꯤꯒꯤ SUVꯒꯤ ꯂꯨꯛꯁ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯝ ꯃꯥꯁꯦ ꯂꯥꯛꯑꯦ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟ ꯌꯨ ꯁ꯭ꯀꯔꯠꯇꯀꯣ ꯀ꯭ꯔꯣꯝꯅ ꯐꯖꯅ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯒꯤ ꯁꯤꯒꯤ ꯍꯦꯂꯣꯖꯦꯟ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯒꯤ ꯏꯟꯗꯤꯀꯦꯇꯔꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯨ ꯃꯃꯥꯡꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯤꯁꯨ ꯃꯈꯥꯒꯤ ꯁꯤꯒꯤ ꯁꯤꯜꯚꯔ ꯐꯤꯅꯤꯁꯁꯦ ꯁꯤꯁꯨ ꯌꯦꯡꯕꯗ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯈꯤꯇꯪ ꯑꯗꯨꯝ ꯌꯦꯡꯕꯗ SUVꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃ ꯂꯨꯛꯁ ꯑꯃꯗꯤ ꯑꯗꯨꯝ ꯑꯣꯏꯍꯜꯂꯦꯀꯣ ꯑꯗꯨꯒ ꯁꯤꯁꯨ ꯐꯣꯛ ꯂꯦꯝꯞꯁꯤꯁꯨ ꯑꯩꯈꯣꯏ ꯁꯤꯝꯄꯜ ꯍꯦꯂꯣꯖꯦꯟꯗ ꯑꯗꯨꯝ ꯂꯥꯛꯑꯦꯀꯣ ꯁꯤꯒꯤꯁꯦ ꯑꯗꯣ ꯁꯣꯝꯗ ꯃꯊꯛꯇ ꯑꯩꯈꯣꯏ ꯔꯨꯐ ꯔꯦꯜ ꯁꯤꯁꯨ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯖꯩ ꯒꯥꯔꯤꯁꯦ ꯁꯤꯒꯤ ꯒꯥꯔꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯟ ꯔꯣꯗꯇ ꯍꯥꯏꯕ ꯇꯥꯔꯦ ꯁꯤ ꯀꯝꯄ꯭ꯂꯤꯠꯇ ꯑꯩꯈꯣꯏ 750 ꯑꯗꯨꯃꯥꯏꯅ ꯂꯩ ꯚꯤꯗꯤꯑꯣꯁꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯑꯦꯟ ꯁꯤꯌꯔꯁꯨ ꯁꯣꯏꯗꯅ ꯇꯧꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯎꯅꯁꯤ ꯃꯌꯥꯝ ꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯁꯤꯅꯤ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ